ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯅꯤ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯊꯥꯏꯃꯩ ꯖꯣꯂꯤꯁꯟ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯀꯕꯨꯏ ꯖꯥꯇꯤꯁꯤꯡ ꯑꯁꯤ ꯊꯥꯏꯅꯗꯤ ꯑꯍꯤꯡꯗ ꯃꯤ ꯁꯤꯔꯕꯗꯤ ꯑꯍꯤꯡꯗ ꯐꯨꯝꯅꯔꯝꯗꯦ, ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒ ꯐꯨꯝꯅꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯑꯃ ꯁꯤꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪꯁꯤꯡꯅ ꯁꯪꯗꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯗꯅ ꯉꯥꯏꯒꯗꯕ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯒꯅꯤ ꯈꯟꯗꯨꯅ ꯖꯨꯋꯥꯔ, ꯁꯦꯜ ꯊꯥꯅꯕꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯤ ꯑꯁꯤꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯃꯅꯤꯡ ꯑꯗꯨꯗ ꯍꯤꯞꯐꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯉꯩꯗ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯄꯥꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯁꯤꯕ ꯑꯗꯨꯕꯨ ꯀꯨꯞꯁꯤꯜꯂꯤꯕ ꯐꯤ ꯑꯗꯨ ꯂꯦꯡꯕ ꯎꯕꯗ ꯆꯦ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯤꯗꯨꯅ "ꯑꯩ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ, ꯆꯦꯁꯦ ꯌꯦꯡꯂꯝꯒꯅꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯗꯒꯤ ꯁꯨꯡꯍꯟ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯆꯦ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯗ ꯆꯦ ꯑꯗꯨ ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯍꯥꯟꯅ ꯃꯍꯥꯛꯅ ꯐꯝꯂꯝꯕ ꯃꯄꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯐꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯆꯦ ꯍꯦꯛ ꯂꯧꯈꯠꯄ ꯍꯧꯔꯛꯄ ꯑꯗꯨꯗ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯄꯥꯗ ꯐꯝꯂꯤꯕꯅꯤꯅ ꯑꯁꯤꯕ ꯑꯗꯨꯅ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯃꯊꯟꯇ ꯍꯥꯏꯒꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯗꯒꯤ ꯑꯃꯨꯛ ꯁꯨꯡꯍꯟ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯆꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪ ꯑꯁꯨꯝꯅ ꯁꯥꯟꯅꯔꯛꯄꯗ ꯄꯥꯈꯪ ꯑꯅꯤꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨ ꯐꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯁꯤꯕꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯁꯥꯏ ꯃꯈꯩ ꯆꯠꯈ꯭ꯔꯤꯕꯁꯦ ꯑꯁꯤ ꯎꯕꯗꯒꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯀꯤꯃꯟꯕꯗꯒꯤ "ꯚꯥꯏ, ꯆꯦꯁꯦ ꯌꯦꯡꯂꯝꯒꯅꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯁꯨꯡꯍꯟ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ "ꯌꯥꯔꯦꯗ, ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯔꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯑꯁꯤꯕ ꯑꯗꯨꯒꯤ ꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯁꯤꯕ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯤ ꯑꯁꯤꯕ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯒꯤ ꯄꯨꯡ ꯑꯗꯨ 1-2ꯔꯣꯝꯗꯤ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯕ ꯑꯗꯨ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯃꯗꯤ ꯎꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯄꯥꯈꯪ ꯐꯥꯟꯅꯤ꯫ ꯄꯥꯈꯪꯁꯤꯡꯅ ꯂꯦꯛꯄ ꯇꯨꯝꯕ ꯆꯥꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯀꯧꯈꯥꯏꯔꯝꯃꯤ꯫ ꯍꯤꯞꯂꯤꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯍꯧꯒꯠꯂꯛꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯃꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯌꯨꯝꯕꯨ ꯑꯃꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯅꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ "ꯐꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ, ꯑꯗꯨꯕꯨ ꯂꯥꯜꯂꯝꯕ ꯇꯥꯔꯕꯗꯤ ꯑꯣꯛ 5 ꯑꯃꯗꯤ ꯌꯨ ꯆꯐꯨ 5 ꯄꯤꯒꯗꯕꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯃꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯑꯁꯤꯕ ꯑꯗꯨꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯂꯝꯕ ꯐꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯃꯈꯣꯡꯗ ꯌꯦꯡꯕꯤꯌꯣ"
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯇꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯀꯔꯤꯁꯨ ꯇꯤꯡꯗꯅ ꯃꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯊꯥꯏꯃꯩ ꯖꯣꯂꯤꯁꯟ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯌꯨꯝꯅꯥꯝ ꯄꯣꯔꯩꯉꯥꯟꯕ ꯃꯩꯇꯩ꯫ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯏꯝꯐꯥꯜ ꯃꯌꯣꯜꯒꯤ ꯃꯐꯝ ꯑꯃꯗ ꯅꯧꯅ ꯍꯣꯡꯂꯛꯄ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯌꯨꯝ ꯕꯔꯥ ꯑꯃꯗ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯅꯗꯨꯅ ꯁꯦꯡꯊꯣꯛ ꯈꯣꯠꯊꯣꯛꯄ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯨꯝ ꯕꯔꯥ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯄꯣꯠ ꯆꯩ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗ ꯍꯛꯆꯥꯡꯗ ꯍꯩꯅꯗꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗ ꯍꯛꯆꯥꯡꯗ ꯍꯩꯅꯗꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯀꯌా ꯑꯃ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃꯅ ꯈꯨꯅꯤꯡ ꯑꯋꯥꯡꯕꯤ ꯇꯣꯡꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡꯗꯧꯅ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯆꯠꯈꯤꯕ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯈꯤ꯫ ꯆꯠꯈꯤꯕ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯍꯜꯂꯛꯏ꯫ ꯑꯩꯅ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯍꯛꯆꯥꯡꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯂꯛꯏ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯆꯠꯂꯨꯔꯦ꯫ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯝꯂꯦ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯆꯥꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯚꯔꯥ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯦꯡꯕ ꯑꯗꯨꯗꯤ ꯑꯩ ꯈꯪꯂꯝꯗꯦ꯫ ꯅꯨꯡꯗꯥꯡ ꯈꯔ ꯊꯦꯡꯂꯛꯄ ꯃꯇꯝꯅꯤ꯫ 11:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯑꯩ ꯇꯣꯏꯂꯦꯠꯇ ꯆꯪꯉꯤ꯫ ꯊꯪꯅꯕ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯩꯕꯒꯨꯝ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯗꯨꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯛꯏ꯫ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯊꯨꯅ ꯊꯣꯛꯇꯨꯅ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯩ ꯄꯟꯊꯔꯕꯗꯤ ꯐꯒꯗꯕ ꯃꯥꯟꯗꯦ ꯈꯟꯗꯨꯅ ꯑꯩ ꯊꯨꯅ ꯌꯥꯡꯅ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯇꯨꯝꯊꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯚꯔꯥ ꯑꯗꯨꯒꯤ ꯅꯥꯂꯥꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯀꯪꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯟꯊꯠꯁꯤ ꯍꯥꯏꯗꯨꯅ ꯚꯔꯥ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯚꯔꯥ ꯑꯗꯨꯗ ꯂꯩꯕ ꯑꯩꯈꯣꯏ ꯈꯔ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨꯁꯨ ꯌꯥꯎꯅ ꯌꯥꯟꯕ ꯍꯧꯔꯛꯏ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯄꯤꯛꯅ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯒꯗꯕ ꯁꯛꯐꯝꯅꯤ꯫ ꯍꯩꯅꯧ ꯑꯗꯨ ꯍꯦꯛ ꯌꯥꯜꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨ ꯂꯩꯈꯤꯗꯕꯗꯒꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯁꯪꯒꯣꯏ ꯃꯆꯥ ꯑꯃ ꯂꯩ꯫ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ 6 ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯑꯩꯒ ꯊꯥꯔꯒ ꯑꯩꯈꯣꯏ 9 ꯁꯪꯒꯣꯏ ꯑꯗꯨꯗ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯑꯍꯤꯡ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯌꯥꯝ ꯂꯣꯏꯅ ꯂꯥꯛꯅꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯈꯔ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯦꯌꯤꯡ ꯀꯥꯔꯗ ꯁꯥꯟꯅꯗꯨꯅ ꯐꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯌꯥꯝ ꯇꯨꯝꯃꯁꯤ ꯍꯥꯏꯅ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯗ ꯇꯨꯝꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯁꯨꯝꯆꯤꯠ ꯁꯤꯠꯄꯗꯧꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫
ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯨꯡꯗꯥꯡ ꯑꯁꯤꯗꯕꯣ ꯀꯅꯥꯅꯣ ꯁꯨꯝꯆꯤꯠ ꯁꯤꯠꯂꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯊꯗꯨꯅ ꯀꯔꯅꯥꯠ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯌꯦꯡꯂꯨꯕꯗꯗꯤ ꯑꯃꯨꯛ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯃꯁꯥꯗ ꯑꯀꯤꯕ ꯍꯩꯅꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯂꯦꯇ꯭ꯔꯤꯟꯗ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯗꯨꯃꯛ ꯃꯄꯥꯜ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯈꯪꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯈꯤ꯫ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯈꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯅꯣꯝꯂꯒ ꯍꯪꯕꯗꯗꯤ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯃꯨꯕ ꯑꯃ ꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯑꯃꯨꯕ ꯍꯥꯏꯕꯕꯨ ꯀꯗꯥꯏꯗꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯤꯕꯒꯤ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯌꯨꯝꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯩꯅꯣꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯑꯁꯦ ꯏꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯦ꯫ ꯃꯃꯥꯡꯗꯒꯤꯁꯨ ꯍꯧꯅ ꯏꯪꯈꯣꯜ ꯑꯗꯨ ꯃꯅꯤꯡ ꯃꯌꯥ ꯊꯣꯛꯄꯗ ꯑꯀꯤꯕ ꯍꯩꯅꯗꯕ ꯐꯥꯎꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯦ꯫ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯇꯨꯝꯅꯕꯒꯤ ꯂꯥꯛꯅꯔꯝꯃꯤ꯫ ꯉꯔꯥꯡ ꯑꯀꯤꯕ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯎꯔꯝꯈꯤꯗꯦ꯫ ꯃꯍꯥꯛꯇꯤ ꯀꯩꯗꯧꯔꯕꯅꯣ ꯍꯪꯕꯗꯗꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗ ꯑꯗꯨꯃꯛ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯇꯨꯝꯕ ꯆꯪꯂꯁꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯆꯪꯅꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯡꯐꯝ ꯑꯃꯠꯇꯗ ꯁꯨꯝꯆꯤꯠ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏ 9 ꯂꯩꯔꯝꯕꯗꯒꯤ ꯑꯃ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ 9 ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ 3 ꯑꯃꯗꯤ ꯇꯨꯝꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯁꯨꯝꯆꯤꯠ ꯁꯤꯠꯂꯤꯕ ꯑꯗꯨꯁꯨ ꯁꯨꯃꯥꯡ ꯑꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯤꯠꯄꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ 3 ꯑꯗꯨ ꯑꯀꯤꯕ ꯑꯗꯨꯕꯨ ꯈꯥꯡꯖꯤꯟꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗꯒꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯂꯥꯛꯂꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯣꯔꯥꯠ ꯌꯧꯔꯝꯗꯥꯏꯗꯅꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯄꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯦ꯫ ꯌꯨꯝ ꯕꯔꯥꯁꯤꯡ ꯑꯗꯨꯒꯤ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯤꯆꯟ ꯀꯥ ꯑꯗꯨꯒ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯗꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯀꯩꯗꯧꯕꯗ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯃꯉꯥꯛꯅꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠ 2 ꯂꯩꯔꯒ ꯖꯒꯥ ꯑꯗꯨ ꯊꯥꯗꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯀꯌꯥꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯌꯨꯝꯅꯥꯝ ꯄꯣꯏꯔꯩꯉꯥꯟꯕ ꯃꯩꯇꯩ